Manipur Legislative Assembly की sitting MLA taruk amasung ex MLA mari criminal case mayunari Supreme Court of India na lebasi High Court punamakta pirakiba direction ki matungda manungda High Court of Manipur yawbadigi Manipur ki sitting amasung former MP MLA singi matakta register tauba criminal case kayano case asigi investigation ki thak kadai yawrabagi yawna wayal fawbagi state singda karino haibadu yengsinabagi dama High Court asina Kumza English Singaniga Kunda register Taudun Lokatpa PIL number 38 of 2020 ki makhata ba Whale Thas ki ahumda satakibada court na pikiba direction ki matungina High Court of Manipur ki Register General na court asida file torokiba affidavit ki matungina hauzik ladiba Manipur Legislative Assembly ki sitting MLA taruk amasum ex MLA marina criminal case mayunari haina phongtokri sai kharagi mamang na Supreme Court of India da masamaksu advocate oiba miwemana leba asigi oine sitting amasum former MP MLA singi matakta tuan law enforcement agency singa lokatpa criminal case singi investigation ki thabak thuzil hanbiu amasum mathau taba Wales athuba matam sa hanbiu haidun wakalakibani petitioner sigi wakat asi Supreme Court of India na lokatlaga Wales sa tharakpagi matungina leba asigi High Court punamakna magi state singda criminal case sing mayoknaba sitting amasum former MP MLA singi case sing monitor tawnaba khangalakibani Apex Court ki direction matung ina kumza English nganiga kunda High Court of Manipur na Public Interest Litigation PIL number 38 of 2020 NB monitoring of criminal cases against MP MLA register taudun lokat kibani PIL asigi respondent sing State of Manipur gi muhut sinba Secretary Home Secretary Law Director General of Police DGP Manipur Director of Prosecution Director Forensic Science Laboratory Pangai Central Bureau of Investigation CBI gi ACB Imphal gi Head of Branch amasum National Investigation Agency NIA Imphal Branch ki Superintendent of Police ni High Court of Manipur na Supreme Court ki direction matungina PIL si register tawdun lokalaga masigi Whale thengthang naina sa tharakibani Haukiba January kunga teret English nganiga kunga tarukta PIL si High Court of Manipur na makata ba Whale gidamak lokalaga Whale sa tharakpada High Court asigi register na Manipur gi waina criminal case mayokna ba sitting former MP MLA singi matangda marik sumber report ama submit tarokna ba khankibani Loinana PIL asigi makata ba Whale tha asigi ahumna sathana ba lepkibani January kunga teret English nganiga kunga tarukta High Court of Manipur gi Chief Justice na lusing ba bench na pikiba direction ki matungina court asigi register general na Manipur gi waina March kuntraga mathu English nganiga kunga taruk fawda criminal case mayokna ba Manipur gi MP MLA singi marik sumber report ama tha asigi ahumda makata ba Whale sathadringaida sathadringaigi mangoinana tha asigi ani June ani English nganiga kunga tarukta submit tarokibani High Court of Manipur gi Register General na court ki direction matungina affidavit oina submit tarakiba report asida March kuntraga matu English nganiga kunga taruk fawbada Manipur gi oina sitting MLA taruk amasum ex MLA marina criminal case mayoknari hairakibani ex MLA amagina mahak ki mathakta police na lokatpa case ki charge thangalakpagi matmuhutta final report oina pirakre amasum final report asi prosecution digi halakre amasum informate not yet examined haina palakibani affidavit asigi matungina criminal case mayoknari hairiba sitting MLA singna o ibo bigi mathakta February 10 mari English nganiga 18 CBI na Prevention of Corruption Act section 13 clause 2 13 clause 1 clause D amasum IPC gi section 120B 420 gi makhada dokatpa regular case number 0172019A0002 asi Imphal West ki session court lady case asigi charge submit taraktri hari sitting MLA ke Megasandra gi mathakta Thobal Dam PS na lokatpa case FIR number 3 clause 4 2019 under section 353506 IPC 3 clause 1 clause 2 SC ST POA Act 2015 amasum 131 clause 1 clause 6 clause 2 RP Act 1951 Imphal West ki additional session court FTC special court MP MLA 1 Manipur lady haiduna case asigi charge January kunganithu English ngani kunga mathuda file torkre dubo Supreme Court of Indian special leave criminal number 9127 of 2021 gi matung ina December 10 English ngani ga kunga mathuda pirakpa order gi matung ina appearance signed state outuna lirakli hari sitting MLA
L. Rameshor Meetei-kuki mathakta CBI na lokhatpa case number RC1 Cross A 2018 Imphal under section 120B 420 468 471-477A IPC amasung Prevention of Corruption Act 1988 ki case na Additional Session Court FDC Manipur West Special Court MP MLA number 1 Manipur lady hadi Sitting MLA TS Bishorji ki matakta Chief Judicial Magistrate Imphal West Special Court MP MLA number 2 Manipur Criminal Complaint Case number 2 of 2022 under section 500 IPC ki lady complaint case oibanina charge sheet amasum charge framing ki matangdadi affidavit asida NA not arise harakpaga loinana case asi offense explanation ki stage ta lay to High Court of Manipur na accused asigi appearance exam torakpana makhata na sathadri hari sitting MLA selung thangi mathakta Singhat PS na case FIR number 13 close 3 2022 under section 351 307 34 IPC lokhatuna Judicial Magistrate First Class Usampur gi court lady sitting MLA TS Shyam Kumar gi mathakta Andhra PS na case FIR number 34 close 5 2020 under section 188 427 34 IPC amasum 25 1 C arm ek case lokhatuna Judicial Magistrate First Class Imphal West court lady hari Nagas na thing badagi German Tiger Road ta satok sin jadre loibol khulen gi haksang Imphal phawraga kangpokpi da pukri Manipur lengan official oina ayaba pidrabasu me English ngani ga kungu humdoiti gi hawrakhiba lan gi thakdok sing gi khudong saba lawraga koki jau sing chuchampur gi kangpokpi phawbagi marakta leiba sing gi saruk singda German Tiger Road haina mingthonba Intervillage Road IBR ama semgatuna satok sin phaw hawrakrabasu lambi asida naga froki miyoi singna tholaktuna akan mamong na athing pirakpadigi Nan ayuk loibol khulena satakhiba attack ta laikhidraba khulasigi sip maki loina be masung khunja amagi yaun haksang German Tiger Road ta satuna kangpokpi da puba ngkhitri laikhidraba khunja ahum gi haksang sing state amasum central force section ngak sinduna Imphal pharaga kangpokpi tamna pukhi kangpokpi yorba matungda mafam adugi district hospital postmortem examination pangtokre laikhidraba misam ahum gi haksang sing nahanumidang weram new Kaithal Manmi police station gi Imphal pharaga kangpokpi tamna pubu natan atoppa lambi laitabadagi Imphal pharaga NS2 Imphal Dimapur lambi de pukhi bani hari Sardan Rajya Sabha gi MP oiragani Manipur da opposition oiriba Congress na mire puthoktanaba warep laukibaga loinana ruling NDA gi mapung oiba partner BJP na puthokliba e Sardana Manipur ama khaktamak leiba Rajya Sabha gi MP sungsoi soidana oibigi phibam da leiri tha asigi mari da BJP gi Central Election Committee na Manipur yaun state taruk ki Rajya Sabha gi election da candidate oigadaba mioi taraga mathugi minglak thokpada Manipur gi oina hauzik BJP Manipur Pradesh ki president oiribi e Sarda gi ming yarokhibani Ngarang phongkhiba Manipur Pradesh Congress Committee gi mifamda Rajya Sabha gi mikhalda Congress ki mirep thadoktanaba warep laukhibana BJP gi mirep oina puthoknaba minglak thokraba e Sardana sungsoi soidana ningthau leisema sana jawbagi matung Manipur gi Rajya Sabha gi MP oibigi pham lakphani lowa pham lakphani pawgi lekhun sing hai ngara nungtil pung ahum dagi Imphal gi BT Road ta leiba Congress bona Manipur Pradesh Congress Committee MPCC gi President MLA Okram Ibobina preside tawduna Congress MLA sing MPCC gi thapu sing yauna pangthokiba mifam da Manipur gi Rajya Sabha gi mikhalda Congress gi mirep thadoktanaba gi warep laukibani Sid humfu leiba Manipur Legislative Assembly da Opposition Congress Party ki MLA manga khaktamak leibana Rajya Sabha gi mikhala sida Congress Party na candidate thadokpa ya MLA masing sutri karigumba Congress Party na Rajya Sabha gi mikhala candidate thadokki hairabadi yamdrabada MLA tarukna proposal oigadabani hauzik lairiba taragani thui supa Manipur Legislative Assembly asida Tadobi amasum thalon esing MLA ani laikhidraba matungda hauzik punna MLA yankhigani palairi हाइरिबसिंग असिगी मनुंगदा बीजेपी की एमएलए कुंथ्रागा तरु एनपीपी की एमएलए तरु एनपीएफ की एमएलए मंगा कांग्रेस की एमएलए मंगा केपीए की एमएलए अनि जेडीयू की एमएलए अमा अमसुम इंडिपेंडेंस एमएलए अहुम लैरि लाकली बजुन तरागा निपाना पांगथोकदोरिबा मणिपुर की राज्य सभा की सीट अमगी मिखल असिदा लेंगाक पारिब रूलिंग बीजेपी पार्टी की ओइनदि हाउसिक बीजेपी मणिपुर प्रदेश की प्रेसिडेंट ओइने लैरिबि ए सदाबो कैंडिडेट ओइने लाउथोकिबा लेख्रबनि कारिगुमा रूलिंग पार्टी न बीजेपी की ए सदाबो Rajya Sabha gi mikhala sigi candidate oina thadok di uncontested mai pak tuna Manipur gi Rajya Sabha gi mihut oina parliament satnabi Manipur gi oina Rajya Sabha gi MP khanbi gi mikhal de e Sardana
Anisupa uncontested my park to MP over Misa Oregani. How keep a saying listening and Taraga Marita is terracida or Ibo Minister Oiva, Mapangal Kalaba, Congress Kilanga Lady Eda, Pangtukipa Rai Savagi Mikal Lakidraba, Abdul Salam Rai Savagi Mihuena, uncontested Kanduna Magna Ahanba, uncontested my park Rai Savagi MP Oedi. Angang na karan taruba zil yokri sahi nauri binupi masama da natabalisa satlubani haiba masagi say kunga mathoirom suraba naha ama special judge pokso Imphal West na judicial custody remand pikri ko na judicial custody remand pikraba miwedugi maming Laisram Dalex Elias Grayson say kunga mathu apokpa mukta kawi lelong sajing awang lekai dekini ma kungarang wangoi police ki team amana judicial custody remand pibina ba haijaraduna court pothorakhibani special pp na hai hokiba me kuntra ga mathuida victim gi apopi mama na wangoi police ta thangalapu wakat amada 21 ni hariba miyo sina sahi nauriba masa nupi bu ot naibaga loinana masa nupi na phongdorapagi matung ina nupa sina makpu nupa nupi gi Yumban Migi Mari Tamaga Loinana, Madugi video clip Loki, Nupa Duna Nupi Masadu, Bumaki video, Miam, Tatokani Hanaki Heladuna Maku, Hanjina pressure Tauduna, Kauraga, Naran Konjunda Labor Farmhouse, Amada Mamangi Sahida Maku, Natabalis Saki, Amasung, Matunda, MZ Avenue, the Labor Hotel, Amada Sahi Nori Nupi Masadu, Natabalis Saki, Sahi Nori Binupi Masadu. Hangbada mahakpu 21 ni hariba miyoiduna kumza English nga niga kunga manga digi kumza English nga niga kunga taruk fawa say asida tengthang kyarak mahakpu namduna nupi oibigi ikai kumnaba manghanbaga loinana madugi video sing lauraga madu social media thadukani haina kian kiari police custody da wahang pong sa bada 21 ni hariba miyoisina nupi masa adubu mafam kaya da namduna nupi nupagi oiba yumban bigi mari thangki haina yasaki Special PP na makatan hai 21 ni hariba miyoiduna piba statement ga victim na piki statement ga susinabada 21 ni hariba miyoisina no pima sa adura natabalisa sakhi haiba takli maramasina maku judicial custody remand pibi na ba court hai sakhi kona special PP gi wapam adu tara batung miyoidu jun kun phawba judicial custody remand piki hari CRPF की DGP ना मणिपुर की गवर्नर लालहौबा लोइसिंदुना शांतिपुर ना बिगी ब्रीफिंग पिखरी कांगलो की इरांग कन लैदिंगै Nan Kangpopigi, Loibolda, Matai Manau Yanukoki, Misam Hum Shikibigi, Hek Matunda, Amadi Misam Pazinduna, Asobo Watuk Lady Maraxida, Namidum Nigi Konseta, Isteris the Lakiba, CRPF, DGP, Ganendra Singha, Pratap na Manipur ki Governor Ajit Kumar Balat Manipur da Lalhouba ki irang loisinduna tungko in ing tapa purak na bigi lambi de briefing pikri Governor ke DGP ke unaba du da tangdu laitaba ing tapa purak tu na Manipur ki Lalhouba ki irang asi loisin khina bigi lambi ki matang da amadi hauzik lairi bi state ki law and order matang da su review tawra du na Manipur da lairi bi security ki singna ba kaya gi matang da su wari sanaki haina official source asina phongdukli search operation hengat hanaba vulnerable oiba mafam na security posting kankhat hanaba amasum area domination hena pakthok sakthokna ba yawno wafam caps khanaki hari Union Home Ministry na Manipur da tharakna ba khankraba CRPF ki elite commando unit Cobra Commando Battalion for Resolute Action gi saniga tara suba amasum saniga tere suba battalion ani Manipur da nongju tha yorok tringai da mapung phana thunglagani haina su pawgili khuna sin hari Cobra Battalion saniga tara suba si Sadiskat ki Bizapur laibani mamang sahida Maoist Maudraga manga kapthaduna base operational battalion oikibani hari Cobra Battalion ani si Manipura anauba assignment asi launabigi dama khongsan ba horakli hauzu fawbara Cobra saniga tara super battalion ki company ahumdi Imphal thunglari hari UNC की emergency presidential mifam pangthokri UNC United Naga Council की emergency presidential mifam ama ngarang Senapati district headquarter leiba council asi office ta pangthokri hari ngarang ayu pung 12 gi hoduna thaupuba kungani pana saruk yaduna pangthokiba UNC की emergency presidential mifam adu nungthil pung mangarom tabda losin ki hari mifam adu ansam all naga student association Manipur NPM HSR Naga People's Movement for Human Rights amasum NWU Naga Women's Union gi miyut sing yauna UNC gi constituency unit sing amasum Naga organization sing gi president kunga matoina mifam adu saruk yaki hari handa council asi office ta Naga miyamna attack tarakhiba adu mifam adu da condemn tawbaga loina UNC gi president NG Lorho gi matata shirakriba maral sing adu yumpham yaudabani haiduna yaning daba phongdoki hari
UNC na fireb adu stakeholders singa kupna khanaraba matungda laukibani amadi miyam punna laukibe fireb amagidamakta lusingba amagi mathakta maral sibasi maram sadi mifam asina UNC gi president NG Lorho amasum haki timda aset pathaja pathamaga loinana makhatana mahaki leadership asida sagot khigene hari PMGSY gi tender tawbina Nemcha kipgen gi pungning singsilakli PMGSY gi makhara kairau assembly constituency da lambi CM na bahona bada tender hanjin yaithokpana maram oiraga thabak hoba ngamdana leiri haina ACSC gi MLA Rameshor Rameshor na phongtokri makhata na miyam na thengnari ba lambi phattabigi awaba koknana ba athuba da tender tawhanbina ba MLA Rameshor na RDNPR gi minister su oiriba deputy chief minister Nemcha kipgen gi pungning singsikri wapam singarang Imphal East ki kyamgai Muslim awang lekai da pangthokpa handakta lauthokiba MPSC na Lalhouba Civil Services Exam na mai pakraba aspirants yauna atay mahairoi sing amadi cricket sanaroi sing okpagi thoramda magna phungdokhibni Kiamgai Social Development Organization sinduna club asigi sangle na pangthokpa thoram maduda mai pakraba mahairoi amadi sanaroi singda MLA Rameshor na lusingduna khudolpat piduna pungning thokhi Illegal immigrant demography honganba leite paulilan Manipur gi harna gi minister nongthombam biden illegal immigrants na Manipur gi demography da ahongba pide haina phongdokhibu wapam yumpham yaudabani haina saikot AC gi MLA paulilan hawkibna phongdorkli en beden social media ra thagalakhiba post amada Susampur amadi kangpokpi district nauna khul mayam tasilakli haina thamlakhiba wapam gi matangna sengdokladuna paulilan hawkibna wapam asi haikibani nan Susampur gi siden kul pangthokhiba World Environment Day gi thoram da wapam asi phongdokladuna MLA paulilan hawkibna hai Kangpopi amasum Susampur khul anoba hengatli haina hanagi chief minister na tatana phongdokli wapam semjin sajin wapam ni mapam asida khul hengalakli basi English ngamaga samapan ga maudraga ni thogi naga ko ki irangda urkhul amasum Tamilnadu district ki lakiba miyoisini masina tan anoba khul hengatle haina tatana hari basi lenga ki phallana sijina ba yana ba ma ki lengangna sieda semjin ki bu khul sing hanis phongdokhi tentana sum na myam na thamjage amasum khata bano ba update myam pun ngai minasi